Indigenous Tribal Leaders Forum ITLF की माइकई की ngasi January की tang tara ing lising ani kun ga tarukta press release ama thadurakre hairiba press release asida maru oina palibu wafam khara haiba taragadi ITLF the Indigenous Tribal Leaders Forum na ngarang pangthokiba meeting aduda Kokizau Council ki Governing Council na mamang lokiba warep haibadi Kokizau praja singna Manipur government sembada saruk yadava hena session warep lobgo loina Kokizau praja singda satloida bili sakhiba haibadi mihat mipun nopi da hen masakhiba loina Imphal Valley dagi kayama tanthorkhiba yumli sing kayama mai thakhiba makoigi laisang sing bangan takhankiba loina miyoi lising nifu hena laipam zapam lehendaba tanatana mayum lehendaba laiham lam lehendaba loina Laifam sapam lehendaba kayama thukali haiba wafam report tawri loinana hairiba violence sina Kokizau praja singa si maitai na namna taba jaga dagi forcefully displacement tohonbada natana thajanaba amasum nungsi sanabasu kaihale masiguma maram kaya sina oiraga makoina taliba demand separate administration si maram saiba wafam yauna phongdokli masi singsina maram oiraga haukiba English singani ka kunga humdugi me taragani thoibu ningsing laduna Manipur state na Kokizau praja singak sen khidaba ngam khidaba aduna maram singa sina akhoigi MLA singna separate administration da sagoli haribi state na si hausupo hongba leti Kokizau MLA matana Manipur government sembada sarugyaroi haiba wadol kayama moral kya session ba wahi kya yawa sirol sida Indigenous Tribal Leaders ITLF की chairman हाइबा लेटपु हाउकिप लोइना Indigenous Tribal Leaders Forum की General Secretary ने हाइबा Elder Dr. Thangsolen Sinetna खुयेक पीदुना थादुरकली कोकी पुनमक यकना बनती illegal immigrant amadi drug issue हाना लोइसिन्दुना हाना गुम पुनर लैमिनासी हाइना आरामबॉय तिंगोल की लुसिंग पोरल ओइरेबो कुरोंग मखुमना ngasi फोंदोख्रे Hairibu wapamasi ngasi Imphal gi Khurai Sajor Laikai Ima Laikurembi sangnena pangtokiba Warrior of the Sacred Land haina mingthonba lairik ama phongbi thoromamada phongdokhibani Imphal NIT Academy mekaidigi nungairaba paujal ama puduna laksari Isai samak Doctor ama oinabagi asoba manglan ama mangbiriba natragana adom gi khangna sanaba sing doctor ama oiningbagi manglan mangbiriba singda hairiba video asi sungsoi soidana yowina ba share tobiu Imphal NIT Academy mekaidigi NIT 2026 targeted test series ama pangthokaduri hairiba test asi lakdiba January gi tang 13 digi haugadabani hena nungairiba paw mane academy sigi mekaidigi khudongsa kaya marum piri comprehensive test series detailed question analysis expert curated support and revision focus on upcoming NIT exam and feedback ni aikhoigi address ti ko kaital thanaujam lai kaini akopa morol gi damak 9366473676 natragana 7085632557 da pau phobiro Myanmar gi update 10 tak na myam na thamsigi AA na drone amasum heavy artillery kiau phiu da Danjawade Naval Base amasum Police Battalion 32 da landa khrekan mamongda hairiba landa asida asuk apa amasum bere kaya ama akai tu nang khreari masida natana danai de su akan mamong khuthona khri Myanmar juntana major offensive sathaduna KIA gi mathakta Nambiu base amasum gold mine sathaki bin hairi hairiba sa drone amasum air strike ne sathaki akan balanda asidigi KIA force kharadi outpost kharadigi khongpham handoki ani su pawmun makhatarakli atop pawmudana NSN ke AM faction gi gather ani Myanmar gi Pangsau area da sirihari hariba thawdosi irai numita Myanmar gi Pangsau area gi Khamteng village da motor attack ta hariba gather ani NSN ke AM faction gi sikhibani hari hariba sikraba mi ani siki mamingsi Lieutenant Abi Pochori amana Sergeant Piyau Konyakawi Hariba Thagdosi Laikhidraba victim singasina duty tawringai gi manungda NSN ke Yung Ang faction gi kanguna attack torakpadagi sikhibane hari Bere na Sri Govindaji Mandir gi parangan kaduna lai khurumlubagi wathoi President Draupadi Pharba karamde matungda yaba yadabi yengbiyu Pujari Devdas
यूनालेंगा की याउन सेंटर की लुसिंगो सिंग फेब्रुआरी तरागनी थु इंग लिसिंग अनि कुनग तरुक लोयरगदबा प्रेसिडेंट रूल की मंगोइना मणिपुर अनौप लेंगा अमना होंगना सेमनिंगबगी मखा पोना थासिगी अनि अमसु मंगा द होम मिनिस्टर अमित शाह अमसुम होम सेक्रेटरी न सियर लौदुना मणिपुर की फिवम रिव्यू तौब मीटिंग सिंग पांगथोक्तुना अनौप लेंगा सेमनबगी थबक पैखलकपदगी ओइगद्रा नत्रगना माउसागुमना नॉर्मल ओइना खुरुमनबु ओइगद्रा थासिगी तरेत की वक्सिंग की तराग मपनि पानब युमसकिसा नुमित की अयुक्त चीफ मिनिस्टर ओइरंबा बिरेना श्री श्री गोविंद जीबु दर्शन तौरबदा श्री श्री गोविंद जी की परंगत मंगोल कखतुना खोंजिल मयाद श्री श्री गोविंद जीबु खुरुमलमी हाबिगी मतांग वाथो ओइरी पावमदा नुमित अदुगे अयुक पुंग निपालोम तारकपदा महांगना श्री श्री गोविंद जी की मंदिर लालगा लाइसंग असिगी परंगान मंगोल मथक्ता काखतुना थोंजिल मापानगी श्री श्री गोविंद जीबु खुरुमलमखिबने हाइरी अदुमैनमक ngarang Sri Sri Govinda ji gi apunba loisang na sinduna mandir asida pangthukiba pawgi mifamda Sri Sri Govinda ji gi pujari oina mathau pangthurakliba ke Devdas Harmana pawmising na hai mandir asigi parangan Mangol kaaba yariba miyoising gi manung suknadagi ningthau amadi maki imung manung amadi Sri Sri Govinda ji gi sebari khaktani handak laiba asigi President Draupadi Murmu phawbana laktuna Sri Sri Govinda ji bu khurumlam khiba matamda phawba mandir mathakta kadi miyoy amana hekta kaaba yadi hebasi Sri Sri Govinda ji gi bylaw yorami hanigi Chief Minister amana parangan Mangol karamba matamduda sebari singna haibigi matam laikidabani amasum hainabigi pangal su leijadeki maram asina masigi authority asi sanglakpaga kairungbaga na oibanina matungda makhoiga tana biraga kaba yai natragana yadi haibadugi matungina punamakna satpiyu hainasu pujari ke Devdas Harmana pawmising gi kuthangda apel doki Satharam liba thawng asi Sri Sri Govinda ji gi seba gi satna kanglon gi wangmadani haiduna laibak ki phamnai bu oiramba hanagi minister amana Sri Sri Govinda ji gi paramgal mangol khaduna thawgal tawkiba si Sri Sri Govinda ji gi satna kanglon kaiba amori lai gi thoram tawba matamda Sri Sri Govinda ji gi lairiba satna kanglon ngakna satpiyu hainasu mandir si gi apunba loisang gi maikedi pawmising da phongdoki panmaya badi mamang thagi taraga nithuda pangthokiba nupilal ningsing thoramda saruk yarunabagidama थादुगी तरागा मथुइदा नुमित ननि खोंगचता इम्फाल लकलमखिबा प्रेसिडेंट द्रौपदी मुर्मू नसु श्री श्री गोविंद जी मंदिर लाक्तुना दर्शन तौखिबने श्री राधा गोविंद की मंदिर की सेंगना मफमसिदा वाथो ओहलिबसे ब्राह्मण सिंगना मसे खंजबिबा चुम्मी सि लेबा की फमनाबबु ओइरजो यादों होदों बबो और बच्चों रायों को मिनिमम द लाख पर मतलब ना मयाम से लोग काटना खुरम न बचे वातो ओही दे श्री बिरेना एक्सियम और वा मांगना काबदा वातो ओहेले बचे मचे मतंग क्या दे पॉलिटिक्स पुछलक पर माली ब्राह्मण सिंह ना श्री राधा गोविंद की मफम दा लेजबा राधा गोविंद मफम नदी जट बिजा लेते आत्मा की मरीदा लोगन बक चमानी म्यू बचे जट बिजा खायों ना बदी मैते लेबा कंगलेपा मणिपुर सिदा नुसिने दबक क्या हेंगलकनी अदुगुम्बा नुखिनदबदो ब्राह्मण सिंह थोन बिददबा तौबियु अदुबो मसिदा ममांगदा कयामा कनागुम्बा चिंग काबा यावरबदो मदो प्रेस रिलीज तौबिगिदे हदो बिरेना का मतमदा प्रेस रिलीज तोगा अमु इंग आबा मणिपुरसिदा तंगु लेताबा लाकांसिदा अमु इरांग सागलकना अनौबा राधा गोविंदगी सेंगना मफमसिदा पॉलिटिक्स की ओइबा वाफम पुछलकना तौबसे तौबिदनबा खोरमजेरी हरे कृष्णा